ꯂꯨꯛ 15ꯒꯤ 19 ꯑꯩꯅ ꯍꯧꯒꯠꯇꯨꯅ ꯏꯄꯥꯒꯤ ꯅꯥꯛꯇ ꯆꯠꯂꯒ ꯃꯉꯣꯟꯗ ꯍꯥꯏꯖꯒꯅꯤ, ꯏꯄꯥ, ꯑꯩꯅ ꯁ꯭ꯋꯔꯒ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯄꯥꯞ ꯇꯧꯈ꯭ꯔꯦ, ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ, ꯑꯩꯕꯨ ꯅꯍꯥꯛꯀꯤ ꯑꯅꯦꯛꯄ ꯅꯅꯥꯏꯁꯤꯡ ꯑꯃꯒꯨꯝꯅ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯥꯞꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯎꯔꯝꯃꯤ, ꯃꯁꯤꯗ ꯏꯁ꯭ꯋꯔꯒꯤ ꯊꯝꯃꯣꯏ ꯑꯗꯨ ꯎꯠꯂꯤ, ꯑꯗꯨꯒ ꯃꯄꯥꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯀꯣꯟꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯆꯨꯞꯈꯤ꯫ ꯑꯩꯈꯣꯏꯗ ꯁꯣꯏꯔꯛꯈꯤꯕ ꯃꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯑꯁꯤ ꯑꯁꯤꯃꯛꯅꯤ꯫ ꯂꯥꯟꯅ ꯇꯧꯔꯨꯔꯒ ꯆꯨꯝꯊꯣꯛꯄ ꯂꯥꯛꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯪꯕꯨ ꯅꯨꯡꯉꯥꯏꯍꯟꯗ꯭ꯔꯒ ꯅꯪꯉꯣꯟꯗ ꯇꯥꯏꯁꯤꯟꯅꯅꯕ ꯂꯥꯛꯄ ꯃꯇꯝꯗ ꯊꯤꯅ ꯇꯧꯒꯦ ꯍꯥꯏꯅ ꯀꯩꯗꯧꯉꯩꯗ ꯈꯟꯒꯅꯨ꯫ ꯍꯣꯏ, ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯨꯒ ꯃꯆꯥ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ, ꯑꯩꯅ ꯁ꯭ꯋꯔꯒ ꯑꯃꯁꯨꯡ ꯅꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯄꯥꯞ ꯇꯧꯈ꯭ꯔꯦ, ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯥ ꯑꯗꯨꯅ ꯃꯅꯥꯏꯁꯤꯡꯗ ꯍꯥꯏꯈꯤ, ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯆꯣꯟꯕ ꯐꯤꯖꯣꯜ ꯄꯨꯊꯣꯛꯂꯒ ꯃꯍꯥꯛꯄꯨ ꯁꯦꯠꯄꯤꯌꯨ, ꯃꯈꯨꯠꯇ ꯈꯨꯗꯣꯞ ꯁꯤꯕꯤꯌꯨ ꯑꯃꯁꯨꯡ ꯁꯦꯟꯗꯜ ꯇꯣꯡꯁꯤꯟꯕꯤꯌꯨ, ꯑꯗꯨꯒ ꯃꯁꯥ ꯅꯣꯏꯍꯜꯂꯕ ꯁꯅꯥꯎ ꯑꯗꯨ ꯄꯨꯔꯛꯇꯨꯅ ꯍꯥꯠꯂꯨ, ꯑꯗꯨꯒ ꯆꯥꯗꯨꯅ ꯍꯔꯥꯎꯁꯤ, ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯆꯥꯅꯤꯄꯥ ꯑꯁꯤ ꯃꯥꯡꯂꯨꯕꯗꯒꯤ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯄꯗ 15 ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯆꯥꯅꯤꯄꯥ ꯑꯍꯜ ꯑꯗꯨꯗꯤ ꯂꯧꯕꯨꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯃꯌꯨꯝ ꯅꯛꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯅ ꯏꯁꯩ ꯅꯣꯡꯃꯥꯏ ꯑꯃꯁꯨꯡ ꯖꯒꯣꯏ ꯁꯥꯕꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯅꯥꯏ ꯑꯃ ꯀꯧꯗꯨꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯤꯁꯤꯡ ꯑꯁꯤ ꯄꯥꯔꯇꯤꯒꯨꯝꯕ ꯀꯌꯥ ꯄꯥꯝꯒꯟꯗꯦ, ꯅꯣꯛꯄ ꯍꯔꯥꯎꯕꯁꯤ ꯃꯈꯣꯏ ꯀꯌꯥ ꯄꯥꯝꯒꯟꯗꯦ꯫ ꯃꯈꯣꯏꯗꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯐꯠꯇꯕ ꯄꯨꯊꯣꯛꯇꯨꯅ ꯋꯥꯌꯦꯟꯕ ꯄꯥꯝꯃꯤ꯫ ꯃꯈꯣꯏꯗꯤ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯊꯛꯇ ꯑꯗꯨꯝ ꯆꯤꯟꯗꯨꯅ ꯂꯩ, ꯃꯁꯥꯒꯤ ꯙꯔꯃ ꯆꯦꯟꯕ ꯑꯗꯨꯒ ꯑꯇꯣꯞꯄꯅ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯒ ꯑꯗꯨꯝ ꯆꯥꯡꯗꯝꯅꯗꯨꯅ ꯂꯩ꯫ ꯇꯁꯦꯡꯕꯗꯤ ꯆꯔꯆꯁꯤꯡꯗꯁꯨ ꯑꯌꯥꯝꯕ ꯑꯍꯜ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯃ ꯌꯥꯎꯏ, ꯃꯈꯣꯏꯅ ꯃꯅꯥꯎꯅꯤꯄꯥ ꯑꯗꯨ ꯂꯝꯍꯦꯟꯕ ꯃꯆꯥ ꯑꯣꯏꯍꯜꯂꯤ꯫ ꯉꯁꯤ ꯑꯌꯨꯛ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯜꯂꯝꯃꯤ, ꯃꯗꯨꯒꯤ ꯃꯌꯥꯝꯕ ꯑꯍꯜꯒꯤ ꯃꯆꯠ ꯑꯗꯨꯅ ꯅꯧꯅ ꯊꯥꯖꯔꯛꯄꯁꯤꯡ ꯑꯁꯤ ꯏꯟꯊꯣꯛꯄꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯗꯣ ꯅꯨꯡꯁꯤꯕꯤꯅꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯐꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯁꯤ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯀꯌꯥ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯌꯥꯎꯅꯕ ꯅꯤꯌꯝ ꯀꯌꯥ ꯑꯃ ꯍꯥꯏ꯫ ꯅꯪꯒ ꯅꯁꯝꯗꯣ ꯁꯪꯕ ꯌꯥꯔꯣꯏ, ꯃꯆꯨ ꯃꯆꯨ ꯁꯪꯕ ꯌꯥꯔꯣꯏ, ꯅꯥꯗ ꯁꯅꯥ ꯑꯍꯦꯟꯕ ꯁꯤꯕ ꯌꯥꯔꯣꯏ, ꯅꯈꯣꯏꯅ ꯃꯁꯤ ꯇꯧꯒꯗꯕꯅꯤ, ꯃꯗꯨ ꯇꯧꯔꯣꯏꯗꯕꯅꯤ, ꯃꯗꯨ ꯀꯣꯛꯄ ꯗꯔꯀꯥꯔ ꯂꯩ꯫ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯣ ꯇꯧꯅꯕ ꯑꯆꯥꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯅ ꯍꯥꯏꯁꯅꯨ, ꯃꯔꯛꯇ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯒꯗꯕꯅꯤ꯫ ꯅꯪꯅ ꯂꯥꯛꯄꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯂꯩꯕꯥꯛꯇ ꯂꯥꯛꯄ ꯑꯁꯤ ꯌꯥꯝꯅ ꯊꯥꯒꯠꯅꯤꯡꯉꯥꯏꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯑꯃ ꯇꯧꯁꯤ꯫ ꯖꯦꯁꯨꯅ ꯁꯤꯕꯤꯈ꯭ꯔꯤꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯙꯔꯃ ꯑꯃ ꯑꯃꯨꯛ ꯍꯧꯗꯣꯛꯅꯕ ꯅꯠꯇꯦ꯫ ꯄꯗ 18 ꯃꯗꯨꯗ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯅꯍꯥꯛꯀꯤ ꯅꯅꯥꯎꯅꯤꯄꯥ ꯍꯜꯂꯛꯂꯦ, ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯅꯣꯏꯔꯕ ꯁꯅꯥꯎ ꯑꯗꯨ ꯍꯥꯠꯂꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯑꯅꯥ ꯑꯌꯦꯛ ꯂꯩꯇꯅ ꯐꯪꯖꯔꯦ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯥꯎꯔꯗꯨꯅ ꯃꯌꯨꯝꯗ ꯆꯪꯅꯤꯡꯗ꯭ꯔꯦ꯫ ꯑꯩ ꯄꯥꯔꯇꯤ ꯑꯁꯤꯗ ꯆꯪꯂꯣꯏ, ꯑꯩꯗꯤ ꯃꯁꯤꯗ ꯁꯨꯝ ꯂꯦꯞꯇꯨꯅ ꯂꯩꯒꯅꯤ꯫
ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯒꯦ, ꯃꯗꯨꯅ ꯏꯁ꯭ꯋꯔꯅ ꯄꯥꯔꯇꯤ ꯇꯧꯕꯗ ꯊꯤꯡꯒꯗꯕ ꯅꯠꯇꯦ꯫ ꯅꯪꯅ ꯏꯁ꯭ꯋꯔꯒꯤ ꯄꯥꯔꯇꯤꯗ ꯌꯥꯎꯒꯦꯔꯥ ꯌꯥꯎꯔꯣꯏꯔꯥ, ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯇꯧꯔꯤ꯫ ꯃꯌꯥꯝꯕ ꯑꯍꯜꯒꯨꯝꯅ ꯅꯪ ꯑꯗꯨꯝ ꯁꯥꯎꯗꯨꯅ ꯂꯩꯒꯦ ꯍꯥꯏꯁꯨ ꯌꯥꯏ꯫ ꯅꯪꯁꯤ ꯏꯃꯨꯡ ꯑꯃꯒꯤ ꯁꯔꯨꯛ ꯑꯣꯏꯔꯕꯁꯨ ꯌꯨꯝꯗꯗꯤ ꯂꯩꯇꯕ ꯌꯥꯏ꯫ ꯃꯗꯨꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯅꯪ ꯆꯔꯆꯇꯤ ꯆꯠꯂꯕꯁꯨ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨꯗꯤ ꯂꯩꯇꯕ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯁꯤ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨꯅꯤ꯫ ꯏꯁ꯭ꯋꯔꯒꯤ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯄꯨꯟꯅ ꯂꯩꯕꯅꯤ꯫ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯃꯔꯤ ꯑꯗꯨ ꯂꯩꯅꯕ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯕꯨ ꯀꯧꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯄꯗꯥꯔ, ꯑꯊꯥꯕ ꯄꯗꯥꯔ, ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯦꯡꯕ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯂꯩꯕ ꯃꯐꯝ ꯑꯗꯨ ꯈꯥꯏꯗꯣꯛꯅꯔꯤꯕ ꯄꯗꯥꯔ, ꯖꯤꯁꯨꯅ ꯀ꯭ꯔꯣꯁꯇ ꯁꯤꯕ ꯃꯇꯝꯗ ꯃꯊꯛꯇꯒꯤꯅ ꯃꯈꯥ ꯐꯥꯎꯕ ꯁꯦꯒꯥꯏꯈꯤꯕ ꯑꯗꯨꯅ ꯏꯁ꯭ꯋꯔꯒꯤ ꯂꯣꯏꯅꯕꯤꯕ ꯑꯗꯨꯗ ꯂꯩꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯄꯥꯝꯂꯕꯗꯤ ꯃꯄꯥꯟꯒꯤ ꯁꯔꯨꯛ ꯑꯗꯨꯗ ꯂꯩꯕ ꯌꯥꯒꯅꯤ꯫ ꯅꯪꯅ ꯇꯧꯒꯗꯕ ꯍꯥꯏꯕꯕꯨ ꯅꯪ ꯇꯧꯍꯟꯅꯤꯡꯕ ꯃꯑꯣꯡ ꯑꯗꯣ ꯃꯤ ꯇꯧꯔꯛꯇꯦ ꯍꯥꯏꯗꯨꯅ ꯁꯥꯎꯗꯨꯅ ꯂꯩꯕꯁꯤꯅꯤ꯫ ꯅꯪ ꯃꯗꯨꯗ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯈꯔ ꯑꯃꯗꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯆꯪꯈꯤꯅꯤ꯫ ꯑꯩꯅ ꯏꯁꯥ ꯏꯊꯟꯇ ꯑꯣꯠꯂꯛꯂꯤꯕ ꯑꯁꯤ ꯆꯍꯤ ꯀꯌꯥꯅꯤ, ꯃꯗꯨ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯥꯔꯇꯤ ꯑꯗꯨꯗ ꯌꯥꯎꯔꯅꯤ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯈꯨꯗꯤꯡ ꯂꯣꯏꯅ ꯇꯣꯛꯊꯣꯛꯇꯨꯅ ꯑꯗꯨꯝ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯊꯣꯛꯂꯁꯤ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯏꯁ꯭ꯋꯔꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕꯅꯤ꯫ ꯃꯌꯥꯝꯕ ꯑꯍꯜꯗꯤ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯩ ꯆꯪꯂꯣꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯊꯣꯔꯛꯇꯨꯅ ꯆꯪꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅ ꯐꯥꯎꯕꯗ ꯃꯁꯤꯃꯛꯅꯤ ꯏꯁ꯭ꯋꯔꯅ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕ ꯑꯁꯤ꯫ ꯁꯤꯗ ꯌꯦꯡꯂꯤꯕ ꯃꯤ ꯑꯁꯤ ꯈꯛꯇ ꯅꯠꯇꯦ, ꯇꯤꯚꯤꯗ ꯌꯦꯡꯂꯤꯕꯁꯤꯡꯁꯨꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯕꯗ ꯏꯁ꯭ꯋꯔꯅ ꯃꯤꯁꯤꯡꯗ ꯍꯥꯏꯔꯤ, ꯊꯥꯗꯣꯛꯈ꯭ꯔꯣ, ꯊꯥꯗꯣꯛꯈ꯭ꯔꯣ, ꯆꯠꯍꯟꯈ꯭ꯔꯣ, ꯏꯁ꯭ꯋꯔꯗ ꯄꯤꯁꯤꯜꯂꯨ, ꯑꯗꯨꯒ ꯄꯥꯔꯇꯤꯗ ꯌꯥꯎꯎ꯫ ꯃꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯀꯣ? ꯃꯌꯥꯝꯕ ꯑꯍꯜꯅ ꯍꯥꯏꯔꯛꯈꯤꯕꯗꯣ ꯃꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯉꯨ, ꯆꯍꯤ ꯀꯌꯥ ꯑꯁꯤ ꯑꯩꯅ ꯅꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯔꯛꯂꯤ꯫ ꯑꯩꯅ ꯅꯣꯡꯃꯇꯁꯨ ꯅꯍꯥꯛꯀꯤ ꯌꯥꯊꯪ ꯏꯟꯗꯕ ꯇꯧꯈꯤꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯆꯥꯃꯤꯟꯅꯗꯨꯅ ꯍꯔꯥꯎꯅꯕ ꯑꯩꯉꯣꯟꯗ ꯅꯍꯥꯛꯅ ꯍꯥꯃꯦꯡ ꯃꯆꯥ ꯑꯃꯠꯇꯁꯨ ꯀꯩꯗꯧꯉꯩꯗꯁꯨ ꯄꯤꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯁꯥꯎꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏ? ꯅꯪꯒꯤ ꯅꯆꯥ ꯑꯁꯤꯅ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯅꯔꯜ ꯅꯊꯨꯝ ꯑꯣꯛꯇꯕꯤꯁꯤꯡꯗ ꯑꯔꯦꯝꯕꯗ ꯆꯥꯗꯤꯡ ꯇꯧꯊꯣꯛꯈ꯭ꯔꯕ ꯅꯆꯥꯅꯤꯄꯥ ꯑꯁꯤꯅ ꯍꯜꯂꯛꯄꯗꯗꯤ ꯅꯍꯥꯛꯅ ꯅꯣꯏꯍꯜꯂꯕ ꯁꯅꯥꯎ ꯑꯗꯨ ꯃꯍꯥꯛꯀꯤꯗꯃꯛ ꯍꯥꯠꯂꯦ꯫ ꯃꯈꯣꯏ ꯈꯔꯗꯤ ꯈꯜꯂꯝꯒꯅꯤ, ꯍꯣꯏ, ꯃꯉꯣꯟꯗ ꯐꯥꯎꯔꯤꯕ ꯑꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯤ꯫ ꯑꯩ ꯈꯪꯗꯦ, ꯅꯪꯒꯤ ꯐꯠꯇꯕ ꯃꯆꯤꯜ ꯃꯅꯥꯎ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯒ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕ ꯑꯗꯨꯅ ꯅꯪꯅ ꯁꯨꯝ ꯍꯟꯊꯍꯟꯕ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯏꯁ꯭ꯋꯔꯅ ꯋꯥꯁꯛ ꯄꯤꯔꯤꯕ ꯑꯗꯨꯗ ꯍꯤꯡꯉꯨ꯫ ꯅꯪꯅ ꯁꯥꯎꯔꯤꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯍꯣꯡꯗꯣꯛꯀꯗꯕ ꯅꯠꯇꯦ꯫ ꯃꯄꯥꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ, ꯏꯆꯥꯅꯤꯄꯥ, ꯅꯍꯥꯛꯇꯤ ꯑꯩꯒ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯃꯤꯟꯅꯔꯤ꯫ ꯑꯩꯒꯤ ꯑꯔꯩꯕ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤꯅꯤ꯫ ꯅꯪꯅ ꯇꯧꯅꯤꯡꯕ ꯀꯥꯟꯗ ꯄꯥꯔꯇꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯒꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯥꯔꯇꯤ ꯑꯁꯤ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯅꯥꯎꯅꯤꯄꯥ ꯑꯗꯨ ꯑꯃꯨꯛ ꯍꯜꯂꯛꯄꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯃꯍꯥꯛ ꯃꯥꯡꯂꯨꯔꯕꯅꯤ, ꯍꯧꯖꯤꯛ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯑꯩꯈꯣꯏꯕꯨ ꯋꯥꯍꯜꯂꯤꯕ ꯃꯤ ꯑꯗꯨꯒꯤꯗꯃꯛ
ꯏꯁ꯭ꯋꯔꯅ ꯄꯥꯔꯇꯤ ꯇꯧꯕꯗ ꯀꯔꯤꯁꯨ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯗꯦ, ꯃꯔꯝꯗꯤ ꯑꯁꯣꯟꯕ ꯃꯤ ꯑꯃꯅ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯋꯥꯡꯃꯗ ꯂꯩꯈꯤꯕ ꯑꯗꯨꯒꯤꯗꯃꯛ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯈꯤꯕꯅꯤ꯫ ꯅꯪꯅ ꯍꯩꯅꯗꯕ ꯃꯤꯒꯤꯗꯃꯛꯇ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯋꯥꯏ꯫ ꯁꯤꯃꯁꯨ ꯍꯥꯏꯒꯦ, ꯅꯪꯅ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯕ ꯃꯇꯝꯗ ꯀꯨꯏꯅ ꯍꯩꯅꯗꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯃꯁꯤꯅꯅꯤ ꯏꯁ꯭ꯋꯔꯅ ꯑꯩꯈꯣꯏꯗ ꯄ꯭ꯔꯥꯔꯊꯅꯥ ꯇꯧꯍꯟꯅꯤꯡꯂꯤꯕ ꯑꯁꯤ꯫ ꯂꯝꯕꯤ 6ꯇ ꯅꯪꯅ ꯉꯥꯛꯄꯤꯕ ꯌꯥꯒꯅꯤ꯫ ꯑꯍꯥꯟꯕꯗ ꯃꯌꯥꯝꯕ ꯑꯍꯜꯗꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯅ ꯄꯥꯔꯇꯤ ꯑꯗꯨ ꯌꯥꯎꯕ ꯐꯪꯗꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯁꯤ ꯁꯥꯎꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪ ꯁꯥꯎꯗꯨꯅ ꯂꯩꯔꯕꯗꯤ ꯏꯁ꯭ꯋꯔꯒꯤ ꯄꯥꯔꯇꯤꯗ ꯌꯥꯎꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯄꯣꯠ ꯀꯌꯥ ꯑꯃ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯅ ꯃꯗꯨ ꯈꯨꯗꯨꯝ ꯆꯟꯕꯁꯨ ꯉꯝꯗꯦ, ꯌꯥꯁꯤꯟꯅꯕꯁꯨ ꯉꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯂꯧꯁꯤꯡ ꯑꯗꯨ ꯊꯥꯖꯕ ꯉꯝꯗꯦ꯫ ꯃꯍꯥꯛ ꯀꯜꯂꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯉꯥꯛꯄꯤꯕ ꯉꯝꯗꯕꯒꯤꯅꯤ꯫ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯑꯁꯥꯎꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯂꯥꯛꯄ ꯅꯠꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯁꯤꯒꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯃꯉꯣꯟꯗ ꯃꯇꯝ ꯀꯌꯥꯗꯒꯤ ꯈꯟꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯍꯤꯕ꯭ꯔꯨ 12ꯗ ꯕꯥꯏꯕꯜꯅ ꯍꯥꯏ, ꯄꯨꯛꯅꯤꯡ ꯌꯦꯛꯄ ꯑꯃꯗꯤ ꯁꯥꯎꯕꯒꯤ ꯃꯥꯌꯣꯛꯇ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨ, ꯃꯔꯝꯗꯤ ꯃꯗꯨꯅ ꯅꯪꯕꯨ ꯆꯥꯁꯤꯜꯂꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯁꯥꯁꯇ꯭ꯔ ꯑꯗꯨꯗ ꯌꯦꯡꯁꯤ꯫ ꯍꯤꯕ꯭ꯔꯨ 12:15 ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯏꯁ꯭ꯋꯔꯒꯤ ꯊꯧꯖꯥꯜꯗꯒꯤ ꯁꯣꯠꯊꯗꯅꯕ ꯆꯦꯛꯁꯤꯜꯂꯨ꯫ ꯑꯈꯥꯕ ꯃꯔꯥ ꯆꯣꯡꯈꯠꯂꯛꯇꯨꯅ ꯅꯈꯣꯏꯕꯨ ꯑꯋꯥꯕ ꯄꯤꯗꯅꯕ ꯆꯦꯛꯁꯤꯜꯂꯨ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯄꯥꯟꯅ ꯑꯌꯥꯝꯕ ꯃꯤꯕꯨ ꯃꯥꯡꯍꯟꯕ ꯌꯥꯏ꯫ ꯁꯤꯁꯇꯔ ꯕ꯭ꯔꯥꯎꯟ ꯁꯤꯁꯇꯔ ꯖꯦꯅꯤꯁꯇ ꯁꯥꯎꯕ ꯇꯥꯔꯕꯗꯤ ꯀꯝꯗꯧꯕ? ꯅꯪ ꯇꯁꯦꯡꯅ ꯁꯤꯁꯇꯔ ꯕ꯭ꯔꯥꯎꯟ ꯅꯨꯡꯁꯤꯔꯕꯗꯤ ꯃꯍꯥꯛꯀꯤꯗꯃꯛ ꯃꯗꯨꯗꯒꯤ ꯊꯣꯔꯛꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯒꯗꯕꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯗꯨꯗꯒꯤ ꯊꯣꯔꯛꯄ ꯉꯝꯍꯧꯗ꯭ꯔꯕꯗꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯃꯤ ꯀꯌꯥꯗ ꯁꯟꯗꯣꯛꯈꯤꯒꯅꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨ ꯇꯁꯦꯡꯅ ꯁꯃꯁ꯭ꯌꯥ ꯑꯃ ꯊꯦꯡꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯂꯝꯕꯤ 6 ꯑꯁꯤ ꯑꯩ ꯍꯥꯏꯒꯦ, ꯑꯃꯃꯝꯗ ꯀꯔꯤ ꯀꯔꯤ ꯈꯟꯕꯒꯦ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯪꯅ ꯀꯔꯝꯅ ꯂꯩꯒꯗꯒꯦ ꯍꯥꯏꯕ ꯑꯁꯤ ꯅꯪꯒꯤ ꯃꯈꯥ ꯄꯣꯜꯂꯤ꯫ ꯑꯩꯒꯤꯗꯤ ꯊꯕꯛ ꯂꯣꯏꯔꯦ꯫ ꯃꯈꯥ ꯇꯥꯕꯗꯤ ꯅꯈꯣꯏꯒꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯍꯥꯛ ꯉꯥꯛꯄꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯁꯤ ꯀꯔꯝꯅ ꯈꯪꯒꯅꯤ? ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯄꯟꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤꯅ ꯀꯔꯝꯅ ꯈꯪꯒꯗꯧꯔꯤꯕꯅꯣ? ꯈꯔ ꯑꯃꯗꯤ ꯑꯩꯈꯣꯏꯒ ꯀꯨꯏꯅꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯄꯅ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯈ꯭ꯔꯦ, ꯃꯗꯨ ꯂꯩ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯗ꯭ꯔꯦ꯫ ꯑꯍꯥꯟꯕꯗ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯑꯁꯤ ꯁꯤꯡꯊꯥꯅꯩ꯫ ꯂꯨꯛ 15:18 ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯌꯦꯡꯉꯨ, ꯆꯍꯤ ꯀꯌꯥ ꯑꯁꯤ ꯑꯩꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯔꯛꯂꯤ꯫ ꯄꯤꯇꯔꯅ ꯈꯪꯍꯟꯅꯤꯡꯈꯤ, ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯃꯥꯕꯨ ꯉꯥꯛꯄꯤꯒꯗꯧꯔꯤꯕꯅꯣ? ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯑꯁꯤ ꯑꯗꯨꯝ ꯁꯤꯡꯊꯥꯅꯩ꯫ ꯀꯣꯔꯤꯟꯊꯤꯌꯥ ꯑꯍꯥꯟꯕꯒꯤ 16:5 ꯅꯨꯡꯁꯤꯕꯅ ꯁꯤꯡꯊꯥꯅꯗꯦ꯫ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯀꯌꯥꯔꯛ ꯃꯁꯤꯡ ꯊꯤꯔꯨꯗꯦ ꯍꯥꯏꯕꯅꯤ꯫ ꯇꯧꯒꯗꯕ ꯑꯗꯣ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯗꯦꯕ ꯑꯃꯁꯨꯡ ꯑꯩꯁꯨ ꯅꯧꯔꯤꯉꯩꯗꯗꯤ ꯈꯠꯅꯕ, ꯆꯩꯅꯕ, ꯃꯔꯩ ꯌꯦꯠꯅꯕ, ꯁꯥꯎꯅꯕ ꯀꯌా ꯌꯥꯎꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯑꯩꯅ ꯃꯃꯥꯡꯒꯤ ꯆꯍꯤ 3 ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯑꯗꯨꯁꯨ ꯄꯨꯊꯣꯛꯇꯨꯅ ꯍꯥꯏ, ꯃꯗꯨꯗ ꯃꯍꯥꯛꯅ ꯅꯪꯗꯤ ꯃꯗꯨ ꯃꯌꯥꯝ ꯑꯗꯣ ꯊꯝꯂꯤꯕꯣꯏꯔꯦ꯫ ꯑꯩꯉꯣꯟꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯑꯁꯨꯝ ꯆꯥꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯑꯩꯒꯤ ꯂꯤꯁ ꯑꯗꯨꯗ ꯃꯊꯪ ꯑꯁꯨꯝ ꯍꯥꯞꯆꯤꯜꯂꯝꯃꯤ꯫
ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯌꯥꯝꯈꯠꯂꯛꯇꯨꯅ ꯊꯃꯣꯏꯗ ꯍꯤꯡꯆꯥꯕ ꯑꯃꯒꯨꯝꯅ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯤꯒꯤ ꯄꯥꯝꯗꯕ ꯑꯗꯨ ꯍꯥꯏꯕ ꯑꯁꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯗꯨꯗꯒꯤ ꯈꯪꯍꯧꯗꯅ ꯃꯗꯨ ꯁꯤ ꯅꯪꯅ ꯇꯧꯕꯁꯤ, ꯃꯁꯤꯁꯨ ꯁꯤꯁꯨ ꯅꯪꯅ ꯇꯧꯕꯅꯤ꯫ ꯃꯁꯤꯗꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯕꯨ ꯌꯥꯝꯅ ꯁꯥꯎꯍꯟꯅꯤꯡꯕ ꯃꯇꯝ ꯌꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯗꯨꯝ ꯍꯥꯏꯅ ꯑꯗꯨꯝ ꯅꯤꯡꯈꯤꯅꯤ ꯍꯥꯏꯅ ꯈꯟꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯉꯥꯛꯄꯤꯕ ꯉꯝꯗꯕꯅ ꯑꯩꯅ ꯂꯩꯔꯤꯕ ꯅꯤꯡꯁꯤꯡꯕ ꯃꯌꯥꯝ ꯑꯗꯨꯗ ꯆꯥꯎꯊꯣꯛꯆꯩ꯫ ꯂꯨꯛ 15:18ꯗ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯑꯩꯅ ꯅꯣꯡꯃꯇꯁꯨ ꯅꯍꯥꯛꯀꯤ ꯌꯥꯊꯪ ꯏꯟꯗꯕ ꯇꯧꯈꯤꯗꯦ꯫ ꯆꯍꯤ ꯀꯌꯥ ꯑꯁꯤ ꯑꯩꯅ ꯅꯪꯒꯤ ꯁꯦꯕꯥ ꯇꯧꯔꯛꯂꯤ, ꯑꯩꯅ ꯑꯔꯥꯟꯕ ꯀꯔꯤ ꯑꯃꯠꯇꯁꯨ ꯇꯧꯈꯤꯗ꯭ꯔꯤ꯫ ꯋꯥꯌꯦꯟꯕꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯩꯗꯤ ꯐꯩ, ꯅꯪꯗꯤ ꯐꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯉꯥꯛꯄꯤꯕ ꯉꯝꯗꯕ ꯊꯋꯥꯏ ꯑꯁꯤꯅ ꯏꯄꯥꯒꯤ ꯌꯨꯝꯗꯒꯤ ꯊꯩꯗꯣꯛꯇꯨꯅ ꯊꯝꯃꯤ꯫ ꯉꯥꯛꯄꯤꯕ ꯉꯝꯗꯕꯅ ꯋꯥꯀꯠꯂꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒ ꯆꯥꯃꯤꯟꯅꯗꯨꯅ ꯍꯔꯥꯎꯅꯅꯕ ꯑꯩꯉꯣꯟꯗ ꯅꯍꯥꯛꯅ ꯍꯥꯃꯦꯡ ꯃꯆꯥ ꯑꯃꯠꯇꯁꯨ ꯀꯩꯗꯧꯉꯩꯗꯁꯨ ꯄꯤꯈꯤꯗ꯭ꯔꯤ꯫ ꯅꯪꯅ ꯑꯩꯒꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯕꯤꯗ꯭ꯔꯤ꯫ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯃꯤꯅ ꯇꯧꯔꯤꯕ ꯑꯗꯣ ꯎꯕ ꯉꯝꯗꯕ ꯊꯃꯣꯏꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯃꯤꯅ ꯇꯧꯗꯕꯁꯤꯡ ꯑꯗꯨꯈꯛꯇ ꯎꯕ ꯉꯝꯒꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯎꯔꯕ ꯏꯆꯥ 3 ꯂꯩ꯫ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯃꯈꯣꯏꯒ ꯐꯝꯃꯤꯟꯅꯗꯨꯅ ꯍꯥꯏꯈꯤ, ꯑꯩ ꯃꯁꯤ ꯍꯥꯟꯅ ꯍꯥꯏꯅꯤꯡꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯐꯔꯦ, ꯑꯩꯅ ꯍꯥꯏꯈꯤ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯁꯤꯒꯨꯝꯕ ꯇꯥꯡꯀꯛ ꯑꯃ ꯌꯧꯔꯛꯂꯦ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯈꯦꯠꯅꯕ ꯈꯔ ꯇꯧꯕ ꯌꯥꯔꯦ꯫ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯆꯤꯡꯕꯤꯕ ꯃꯑꯣꯡ ꯑꯗꯨ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗꯁꯨ ꯑꯩꯅ ꯃꯤ ꯑꯃꯈꯛ ꯄꯦꯜꯍꯜꯂꯒ ꯑꯇꯣꯞꯄ 3 ꯑꯃꯕꯨꯅ ꯊꯧꯁꯥꯗꯕ ꯑꯗꯨꯁꯨ ꯄꯥꯝꯗꯦ, ꯃꯔꯝꯗꯤ 3 ꯑꯗꯨꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏ ꯀꯅꯥ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯑꯗꯨꯒꯨꯝꯕ ꯑꯗꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯥꯝꯗꯦ, ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯑꯗꯣ ꯌꯥꯅꯤꯡꯗꯦ꯫ ꯃꯤ 3ꯕꯨ ꯁꯥꯎꯍꯟꯗꯨꯅ ꯃꯤ ꯑꯃꯕꯨ ꯕꯣꯔ ꯄꯤꯕ ꯉꯝꯗꯕ ꯃꯔꯝꯗꯤ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏꯗꯁꯨ ꯇꯧꯕ ꯉꯝꯗꯕꯒꯤ꯫ ꯀꯃꯣꯟ, ꯅꯪꯅ ꯃꯈꯣꯏꯗꯨꯕꯨ ꯆꯥꯛ ꯀꯧꯔꯒ ꯑꯩꯕꯨꯅ ꯅꯪꯅ ꯀꯧꯕꯤꯗꯕ, ꯏꯁ꯭ꯋꯔ, ꯑꯩ ꯕꯥꯔꯇꯟ ꯐꯪꯕ ꯃꯇꯤꯛ ꯆꯥꯔꯒꯅ ꯑꯗꯨꯝ ꯐꯪꯖꯅꯤ, ꯑꯩꯒꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯥꯏꯖꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯕꯒꯤꯅꯦ? ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯣ ꯀꯠꯊꯣꯛꯄꯒꯤ ꯂꯩꯅꯥ ꯅꯥꯔꯦ꯫ ꯑꯩꯅ ꯂꯣꯏꯅ ꯇꯧꯏ꯫ ꯃꯍꯥꯛꯇꯣ ꯊꯕꯛꯇ ꯉꯥꯎꯕ ꯑꯣꯏꯔꯝꯒꯅꯤ, ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯍꯔꯥꯎꯊꯣꯛꯄ ꯉꯝꯗꯕ, ꯑꯗꯨꯅ ꯑꯇꯣꯞꯄꯅ ꯇꯧꯕꯗ ꯃꯍꯥꯛꯅ ꯀꯜꯂꯛꯏ꯫ ꯑꯩꯁꯨ ꯊꯕꯛꯇ ꯉꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯗꯦꯚꯅ ꯍꯔꯥꯎꯅ ꯂꯩꯕꯗꯣ ꯑꯩꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯏ꯫ ꯇꯁꯦꯡꯕꯒꯤꯅꯤ, ꯗꯦꯚꯇꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯗꯨꯅꯁꯨ ꯑꯗꯨꯝ ꯍꯔꯥꯎꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥ 3ꯒ ꯄꯣꯠ ꯂꯩꯕ ꯆꯠꯂꯕꯁꯨ ꯃꯍꯥꯛꯀꯤꯗꯤ ꯅꯨꯡꯉꯥꯏꯐꯝ ꯑꯣꯏ, ꯑꯩꯒꯤꯗꯤ ꯃꯗꯨ ꯊꯕꯛꯅꯤ꯫ ꯑꯩꯅ ꯇꯧꯒꯗꯕꯁꯤꯡꯒꯤ ꯂꯤꯁ꯭ꯠ ꯑꯃꯗꯤ ꯀꯥꯜꯀꯨꯂꯦꯇꯔ ꯄꯨꯔꯝꯃꯤ, ꯈꯔꯆꯥ ꯍꯦꯟꯈꯤꯗꯅꯕ ꯈꯜꯂꯝꯃꯤ꯫ ꯑꯩꯒꯤꯗꯤ ꯃꯗꯨ ꯃꯔꯨ ꯑꯣꯏꯕ ꯄꯣꯠꯅꯤ꯫ ꯗꯦꯚꯀꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯄꯣꯠꯁꯤꯡ ꯑꯗꯨꯗ ꯇꯣꯡꯂꯒ ꯗꯦꯚꯅ ꯃꯈꯣꯏꯒ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯩ꯫ ꯃꯈꯣꯏꯒ ꯁꯥꯟꯅꯗꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯑꯩꯅꯗꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯩ ꯍꯥꯏꯅ ꯍꯥꯏ꯫ ꯑꯩꯁꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯌꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯣꯏꯕꯒꯤ ꯃꯌꯥꯝ ꯇꯥꯕꯤꯔꯤꯀꯣ? ꯅꯤꯌꯝꯒ ꯍꯔꯥꯎꯕꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯗꯦ꯫ ꯉꯥꯛꯄꯤꯕ ꯉꯝꯗꯕꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯥꯏꯗꯣꯛꯄ ꯏꯟꯊꯣꯛꯄ ꯇꯧꯏ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯥ ꯅꯤꯄꯥ ꯑꯁꯤꯅ ꯍꯥꯏ, ꯈꯦꯠꯅꯕ ꯄꯣꯔꯛꯏ꯫ ꯃꯍꯥꯛ ꯄꯥꯔꯇꯤ ꯑꯗꯨꯗ ꯌꯥꯎꯔꯝꯗꯦ꯫ ꯄꯥꯔꯇꯤ ꯑꯗꯨꯗ ꯑꯩ ꯌꯥꯎꯔꯣꯏ꯫ ꯉꯥꯛꯄꯤꯕ ꯉꯝꯗꯕꯅ ꯁꯣꯏꯈꯤꯕꯁꯤꯡ ꯑꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄꯨꯊꯣꯛꯏ꯫ ꯃꯍꯥꯛꯅ ꯄꯩꯁꯥ ꯈꯨꯗꯤꯡ ꯅꯨꯄꯤ ꯂꯥꯟꯅꯕꯗ ꯃꯥꯡꯍꯜꯂꯨꯔꯒ ꯃꯍꯥꯛꯀꯤꯗꯃꯛ ꯌꯥꯎ ꯑꯃ ꯍꯥꯠꯂꯤꯕ, ꯃꯁꯤ
nipa asina migi aranbadi loina yengi aduga masagidi inaw nipana tawkhibada lali ipana tawriba asi lali party tawriba asi lali summibado mahak khaktani ngakpiba ngamdabana matam chuppada kalaki sauningi khara amadi bor phangbadasu adumak sawi aina haibadi kanagumba amana nangbu nungai handre maduda nangna sawi makhoina bor ama phangbada makhoida bor ama lakpa matamda nakhoigi sidi madu aina ngakpiba ngamdri phawbani ngakpiba haibasi warepni masi pukningda phawba nate party aduda yawba yawdaba haibasi nangi warepni nangonda lalakhibasing aduda ningthina haibiyu gyan tana yabibagi matung inna makhoida afabasing tawbiyu mayamna ngasi ngakpibagi punsi mahing ama hingani haina haibagi warep ama lohhaningi nungai taba phawba toklani haina party adudagi thaidoktuna leiganu mayam aikhoi punna lepkhatminasi okay munna tabiyu hauzik aikhoigi party di loire adubu nakhoigi asengba party dudi haubuda ngairi nakhoina mafam asidagi hankhraga ishwarna hinghaningba punsi adu hingbiyu ngasigi message asi mayam loinamak tabi hawiko yengbiyu nangna masigi warep asi lawdunasu nangna phattabada khanghong honggadaba natte aduna nangonda nungai halaktaba mi adugi matangda wari sanaba toklabadi mahaki matangda wari sanaba toklagadi mahaki matangda khannaba toklagadi mahaki damak prarthana tauba haubiyu asumna tauba matamda nahaki pukningda honglakpado kuiroi masi ningsingbiyu karigumba potsak ama maduna nangi punsida pharakkadaba oidrikhei ishwarna madu nangonda tau hairoi mayam khangbiriko nangi punsida maduna phagalakkadaba oidrabadi ishwarna madu tau haina hairoi ipa aina Prabhu Jisugi mingda haizari aikhoina tawkhiba wahai adugi matung inna tawba ngamnaba thaujal pinabiyu ishwar nahaki lambida chatnaba aikhoina warep lauzare amen ngakpiba leitaba matamda yekpana aikhoigi punsida mara tathagani aduga masina aikhoigi punsida ishwarga mari leinabada akaiba pigani aikhoigi thamoidagi ngakpidaba leiba asi thidokpa phai masi yamna maru oi ai mibu adum ngakpiba tai aikhoi mibu adum ngakpiba tai aduga aikhoi isabusu ishwardagi ngakpiba darkar lei ngakpibagi changyeng asi lanthoknabagidamak ishwarga chatminnabiyu nahakna kanagumba amabu ngakpigadaba tanjada madu yamna thuna tauba hapta amada aikhoina kanagumba amada saunabagi yeknabagi khatnabagi tanja mayam ama phangba yai makhoibu ngakpiyu masi nahakki tanjani masibu soihanbiganu Joyce Meyer Ministry haibasi mahakpu aikhoi mimyam thakajri mahakna aikhoi ngonda tawbiriba thakajri ngai haifam leite mahakna aikhoi bu phi maru adu khakta natana leidiba singna chingchak manatana amasung afaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu aikhoi mimyam thakajri mahakna aikhoi ngonda tawbiriba thakajri ngai haifam leite